Hello ma'am Karamjari ay ngasidine nung haidabasidawa ay husband na uti chaningi haibde ngarang mangan tingamebako ado sigi hinjangse hapaga thongjarake ma'am khamgra sise khamgani ado si hapase mon molawbani uti dem hawbani khogi mon sawbi machado adudo di loigrebako sisina achawbadune nakupi sisu no gocho matoe Manipuri sam chui na uye aduga len ka tabadoko ada ina ko bisem pharabni mem yone mana nong hang hatang haingaida khumba ma koi len bire ada yam hauna thongake mem su saram gani jing nong marak sida kam thickness churi ge do yong ko mem ada man kira jana chu ni mem ay hingon ga jana pat dan ay di pot phanam thaba horabane ba khogi belenji hawai sangbi rasma ay phanam thajar sisina awapadi bunga yempat ka hubung kami ngahana ni yempat to sakto kre dan ko kangso adi itakta uwa su yamti ay hingon sai kudene aduga kitang haingai da manang ngasai utpado se man het pirakpa mayang khangdaba khanghona bane sina hingon side lambi gi side tani ko sina sise aigi mon sawbi achouba ne na dum khalle kai hamno di khangde do mon sawbi ka chamane ma so mahause iromba sawi kangsoi so hawi ngouba so hawi uti da hapasu yawi hawe aigi di mon sawbi macha di loigre ba ko aduna si kitang hap hena mona baina akhoigi pangkhokla ga haptabida pangkhokla uti nate ba isina mangan uti asang nate ba deso siga nakupi kharaga mangon helak pani asai to cho lise aduga maya malle chame aduga gi nakupi mayam se phajana soirani mase tangkak naina aina uti da hapkani loi hapsaloi ba hana khara mayai da khara last da khara aduna hawa yam hen bane aigini nakupi dine mayam adum yam chawba yam phabadi oidrasu dum hawe ado hanakti kitang di phai aina yenti hapadagi napapidi sigidra siroida di khangde da yam phari mayam aigi yempat kangsu da yam hawi ko mayam na chen yengdi yam thagachari ado yengdo mayam okta changaga yengbiyo aina yempat han masajabagi do yam haw ado maru dom kiksandoini daga sigi ngasai ni heksekpa aina yai husband hema mon chawbido sina makho wai do hapre mana wai kari wai tawraga daga makho kari wai sina ne kangkho gumba alu da re chana hapaga mangan ngau yam hawe ma hoji yam kana phagali sound di ba mayam nong na ne ko ngal aina volume select thabagi kya tadre amuk hangi amuk phai yumlom da yam chui hai aduga Meitei kharadana len tadana hinjangna piwa loina mangbado yam nungaite kai haidino khangti awaba pibase yam tawe nungaiba piba phare mayam ai thongba horage aigi mangan dune yam thongdobudi nate ko adoisu yam thongo yana kitang thongoje ta hinjangje hawteba mayai wala na haidi medium da thong tamni adugane mayam aigi mangan jidana aina ne torobot khara so hapchale torobot khara hapasi so hawani yam nattaba mangan hape torobot hape ai mai thadri aduga ai kei hapakkadoino uchiragi ngasagi mon sawbi achawbudo ado hapchalle manado aduga nakupi khara yam hapchalle aduga tilhau su kitang hapchalle tilhau hapase eni hinjang da mon bane hana hapase phutpagi thabakta sok tawdringa da hana hapade hawai da sune tilhau hana hapchallo hawba hen bane aduga sing kitang amaga hape sing hapchasu yai ko da sing hapasuna kitang mafon tai yam di hapchalaga namu haina daba aduga moro atekpa khara yam hapchalle mise uti dane moro haptaba misu lay moro metpa aidi moro melo aduna khara yam hapchalle singra hapchalle
Sidai adum lawthoꯛꯑ ꯃꯦꯠꯂꯅꯦꯕ ꯑꯩꯈꯣꯏꯗꯤ ꯍꯤꯟꯖꯥꯡꯁꯦ ꯌꯥꯝ ꯊꯣꯡꯖꯜꯂꯦꯗꯅ ꯆꯥꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯒꯤꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯁꯤ ꯁꯣꯗꯥ ꯕꯥꯏꯒꯞꯁꯦ ꯍꯥꯞꯆꯜꯂꯦ ꯂꯩꯇ꯭ꯔꯦ ꯂꯣꯏꯔꯨꯡ ꯂꯥꯁ ꯆꯞ ꯆꯥꯔꯦ ꯃꯩ ꯊꯥꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯄꯣꯠ ꯆꯩ ꯍꯥꯞꯆꯤꯟꯕꯁꯤꯅꯅꯦ ꯁꯣꯗꯥ ꯕꯥꯏꯒꯞ ꯍꯥꯞꯄꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯎꯇꯤꯁꯦ ꯈꯤꯇꯪ ꯁꯪꯕꯅꯦ ꯑꯗꯨ ꯍꯥꯎꯕꯁꯨ ꯍꯦꯟꯕꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯞꯄꯤꯗꯨꯅ ꯘꯤ ꯆꯃꯁ ꯑꯃ ꯘꯤ ꯂꯩꯇ꯭ꯔꯒꯅ ꯑꯆꯥꯊꯥꯎ ꯍꯥꯞꯄ ꯌꯥꯏ ꯘꯤ ꯍꯥꯞꯄꯁꯤꯅ ꯑꯣꯏꯅꯝꯕ ꯍꯥꯎꯕ ꯑꯗꯨꯒ ꯃꯩ ꯘꯤ ꯍꯥꯞꯄꯁꯦ ꯏꯟꯖꯥꯡ ꯈꯨꯗꯤꯡꯃꯛꯇꯅꯦ ꯈꯤꯇꯪ ꯁꯥꯏꯅꯤꯡ ꯈꯤꯇꯪ ꯂꯪꯇꯛꯀ ꯇꯧꯔꯒ ꯍꯥꯎꯕꯅꯦ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯐꯖꯅ ꯑꯣꯠꯄꯤꯔꯒꯦ ꯍꯥꯏꯅ ꯃꯤꯛꯁ ꯇꯧꯕꯤꯔꯒꯦ ꯑꯗꯨꯒ ꯏꯁꯤꯡ ꯍꯥꯞꯄꯒ ꯐꯨꯠꯂꯒꯦ ꯑꯗꯨ ꯌꯥꯝ ꯊꯨꯅꯤꯡꯉꯒꯗꯤ ꯃꯌꯥꯝ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯥꯝꯊꯣꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯐꯨꯠꯄ ꯃꯨꯟꯗꯕꯤꯗ ꯀꯥꯝꯕ ꯑꯗꯣ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯀꯥꯝꯊꯣꯛꯄꯁꯦ ꯍꯥꯎꯇꯦꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯐꯨꯠꯂꯒꯦ ꯐꯨꯠꯂꯒ ꯃꯨꯜꯂꯛꯄꯩ ꯃꯇꯥꯡꯗꯨꯗ ꯑꯃꯨꯛ ꯎꯜꯂꯛꯑꯒꯦ ꯐꯖꯅ ꯁꯤ ꯍꯥꯟꯅ ꯁꯧꯍꯟꯈꯤꯒꯦ ꯅꯣꯡ ꯆꯨꯔꯗꯤ ꯎꯇꯤ ꯆꯥ ꯇꯥꯟ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯊꯕꯛ ꯆꯠꯇ꯭ꯔꯒꯅ ꯇꯨꯝꯕ ꯆꯥꯁꯤꯜꯂꯒ ꯃꯌꯥꯝ ꯁꯧꯒꯠꯂꯛꯑꯦ ꯇꯨ ꯃꯁꯛꯁꯦ ꯐꯖꯩ ꯎꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯪꯉꯤꯉꯩꯗ ꯑꯩꯈꯣꯏ ꯁꯣꯗꯥ ꯍꯥꯞꯈꯤꯕꯗꯣ ꯑꯩꯁꯦ ꯍꯣꯔꯦꯟ ꯃꯍꯤꯁꯦ ꯑꯃꯨꯛ ꯍꯥꯞꯅꯗꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯃꯍꯤ ꯈꯔ ꯌꯥꯝ ꯍꯥꯞꯆꯤꯜꯂꯝꯃꯦ ꯏꯟꯖꯥꯡꯁꯦ ꯑꯃꯨꯛ ꯍꯥꯞꯄꯗꯅꯦ ꯃꯍꯤꯁꯦ ꯍꯥꯞꯇꯕꯤꯗ ꯈꯤꯇꯪ ꯁꯨꯝ ꯍꯥꯞꯄꯁꯦ ꯏꯟꯖꯥꯡ ꯍꯥꯎꯇꯦꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯁꯤ ꯁꯧꯍꯟꯕꯒ ꯆꯞ ꯆꯥꯅꯅꯕ ꯍꯧꯖꯤꯛ ꯁꯧꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯤꯗꯤꯌꯝꯗ ꯊꯝꯃꯒ ꯁꯨꯝ ꯁꯧꯍꯜꯂꯒ ꯃꯨꯜꯍꯜꯂꯒꯦ ꯑꯗꯣ ꯎꯇꯤꯁꯤꯅ ꯌꯥꯝ ꯄꯥꯊꯒꯜꯂꯤꯗꯅꯀꯣ ꯁꯣꯗꯥ ꯍꯥꯞꯄꯁꯦ ꯑꯗꯣ ꯃꯌꯥꯏꯗꯅꯦꯀꯣ ꯐꯩꯅ ꯈꯥꯕꯩ ꯑꯃ ꯊꯝꯕꯁꯨ ꯄꯥꯊꯕꯁꯦ ꯉꯝꯗꯦ ꯍꯥꯏꯕꯅꯦ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯍꯔꯤꯕꯣꯞ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯃꯌꯥꯝ ꯍꯔꯤꯕꯣꯞ ꯍꯥꯟꯅ ꯍꯥꯞꯄꯁꯤꯅ ꯃꯅꯝꯗꯣ ꯄꯣꯛꯊꯣꯛꯏꯗꯅ ꯑꯩ ꯍꯔꯤꯕꯣꯞꯁꯤꯗꯤ ꯑꯀꯪꯕꯅꯦꯕ ꯕꯖꯥꯔꯗ ꯑꯩ ꯅꯍꯥꯟꯃꯨꯛ ꯂꯩꯔꯛꯈꯤꯕꯗꯣ ꯑꯗꯨꯒ ꯈꯔ ꯌꯥꯝ ꯃꯨꯟꯁꯤꯜꯂꯀꯥꯟꯗ ꯎꯠꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯃꯨꯟꯁꯤꯜꯂꯦ ꯇꯨ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯀꯟꯅ ꯆꯨꯏꯌꯦ ꯅꯣꯡꯁꯦ ꯁꯣꯛ ꯇꯧꯕ ꯌꯥꯁꯜꯂꯛꯑꯅꯦꯕꯀꯣ ꯑꯗꯣ ꯃꯔꯛꯁꯤꯗ ꯑꯩꯅ ꯄꯣꯠ ꯈꯤꯇꯪ ꯍꯥꯞꯄꯛꯈꯤꯒꯦ ꯅꯪꯁꯨ ꯂꯥꯎꯔꯦ ꯑꯗꯣ ꯎꯇꯤꯁꯦ ꯃꯨꯜꯂꯦꯗꯅꯀꯣ ꯑꯗꯨꯒ ꯊꯝꯃꯀꯥꯟꯗ ꯅꯪꯁꯤꯜꯂꯛꯄꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯛꯁꯤꯅ ꯈꯔꯗꯤ ꯃꯣꯠꯂꯦ ꯀꯨꯀꯔꯁꯤꯅ ꯁꯥꯏꯠꯀꯁꯦ ꯐꯖꯅ ꯌꯥꯁꯜꯂꯛꯑꯦ ꯃꯌꯥꯝ ꯃꯍꯤꯁꯦ ꯃꯇꯥꯡꯁꯤꯗꯅꯦꯀꯣ ꯑꯩꯅ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯈꯤꯇꯪ ꯍꯦꯛꯂꯛꯑꯦ ꯑꯗꯨ ꯈꯤꯇꯪ ꯑꯃ ꯊꯥꯛꯆꯜꯂꯦ ꯑꯋꯥ ꯐꯗꯤꯒꯣꯝꯗꯤꯅꯦ ꯂꯥꯁꯇ ꯊꯥꯛꯄꯕꯨꯗꯤ ꯁꯨꯃꯥꯏꯅ ꯃꯔꯛꯇ ꯊꯥꯛꯄ ꯈ꯭ꯋꯥꯏ ꯃꯅꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯈꯔꯒ ꯊꯥꯛꯆꯜꯂꯦ ꯁꯤ ꯊꯥꯛꯆꯜꯂꯤꯁꯦ ꯍꯥꯎꯁꯨ ꯍꯥꯎꯅꯕ ꯑꯗꯨꯒ ꯃꯥꯏ ꯃꯆꯨꯁꯦ ꯁꯤ ꯐꯖꯅꯕ ꯍꯥꯟꯅ ꯑꯃꯨꯛ ꯊꯥꯛꯈ꯭ꯔꯦꯗꯅꯀꯣ ꯃꯌꯥꯏꯗ ꯑꯃꯨꯛ ꯊꯥꯛꯑꯦꯗꯅ ꯍꯣꯔꯦꯟ ꯁꯣꯛ ꯇꯧꯕꯗ ꯑꯃꯨꯛꯀ ꯊꯥꯛꯀꯅꯤ ꯑꯗꯨꯒ ꯊꯨꯝ ꯊꯥꯛꯑꯅꯤ ꯎꯇꯤꯗꯅꯦ ꯍꯥꯟꯅ ꯊꯨꯝ ꯊꯥꯛꯆꯟꯕꯁꯦ ꯃꯍꯤ ꯌꯥꯝ ꯂꯥꯡꯕꯅꯦ ꯍꯦꯛꯇ ꯃꯨꯜꯂꯀꯥꯟ ꯊꯥꯛꯄ ꯑꯁꯤꯅ ꯈ꯭ꯋꯥꯏ ꯕꯦꯁ ꯈꯔ ꯌꯥꯔꯦ ꯃꯌꯥꯝꯗꯣ ꯃꯁꯛꯁꯦ ꯑꯃꯨꯛ ꯊꯝꯃꯒ ꯃꯍꯤ ꯅꯪꯁꯤꯜꯂꯛꯈꯤꯅꯤ ꯃꯁꯛꯁꯨ ꯐꯖꯔꯕ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯁꯥꯏꯠ ꯑꯃꯗ ꯁꯣꯛ ꯇꯧꯅꯕ ꯇꯌꯥꯔꯤ ꯇꯧꯔꯒꯦ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯊꯥꯎ ꯈꯔ ꯍꯩꯔꯦ ꯑꯆꯥꯊꯥꯎ ꯑꯗꯨ ꯃꯌꯥꯝ ꯑꯆꯥꯊꯥꯎ ꯆꯥꯕꯅ ꯍꯥꯏꯗꯤ ꯍꯪꯒꯥꯝ ꯊꯥꯎ ꯆꯥꯕꯅ ꯈ꯭ꯋꯥꯏ ꯐꯩꯀꯣ ꯔꯤꯐꯥꯏꯟꯁꯤ ꯌꯥꯏꯒꯩ ꯆꯥꯔꯣꯏꯗꯣ ꯇꯦꯖꯄꯇꯥ ꯖꯤꯔꯥ ꯍꯤꯡ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯈꯔ ꯑꯇꯦꯛꯄꯗꯤ ꯉꯁꯥꯏ ꯌꯥꯝ ꯊꯥꯈ꯭ꯔꯕꯅꯤꯀꯣ ꯁꯤꯅ ꯍꯣꯔꯦꯟ ꯃꯣꯔꯣꯛ ꯃꯦꯠꯅꯤꯡꯉ ꯃꯦꯠꯁꯟꯅꯕ ꯑꯗꯨꯒ ꯁꯤꯡ ꯈꯔ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯈꯔ ꯑꯇꯩ ꯀꯩꯝ ꯊꯥꯛꯇꯦ ꯆꯅꯝ ꯅꯨꯡꯉꯝ ꯊꯥꯛꯄ ꯍꯥꯎꯇꯦꯅ ꯇꯤꯜꯍꯧ ꯆꯅꯝ ꯊꯥꯛꯄ ꯎꯇꯤꯗ ꯂꯥꯁꯇ ꯁꯣꯛ ꯇꯧꯕꯗꯣ ꯍꯥꯎꯇꯦꯕ ꯅꯄꯥꯛꯄꯤ ꯂꯩꯔꯗꯤ ꯅꯄꯥꯛꯄꯤ ꯊꯥꯛ ꯌꯥꯏ
ꯑꯗꯣ ꯑꯩꯅ ꯅꯄꯥꯛꯄꯤꯗꯣ ꯄꯥꯝꯃꯨꯗꯅ ꯆꯩꯔꯥꯎꯕꯒꯤ ꯊꯝꯒꯦꯅ ꯍꯦꯛꯇ꯭ꯔꯦ ꯌꯥꯔꯛꯑꯦ ꯃꯌꯥꯝ ꯈꯤꯇꯪ ꯀꯥꯁꯜꯂꯛꯑꯀꯥꯟꯗ ꯍꯩꯖꯤꯜꯂꯦ ꯑꯁ ꯐꯖꯔꯦ ꯅꯣꯡꯁꯨ ꯐꯖꯔꯦ ꯎꯇꯤꯁꯨ ꯐꯖꯔꯦ ꯅꯣꯡꯁꯨ ꯐꯖꯔꯦ ꯁꯤꯡ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯇꯩ ꯃꯁꯥꯂꯥ ꯅꯠꯇꯕ ꯍꯩꯖꯤꯜꯂꯦ ꯐꯖꯅ ꯑꯣꯠꯄꯤꯔꯦ ꯃꯌꯥꯝ ꯄꯛ ꯁꯧꯍꯜꯂꯦ ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯅꯤ ꯑꯗꯨꯒ ꯈꯤꯇꯪ ꯅꯪꯊꯔꯀꯥꯟꯗ ꯑꯩ ꯂꯧꯊꯔꯒ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝꯒ ꯊꯥꯛꯆꯜꯂꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯐꯖꯔꯗ꯭ꯔꯥ ꯈꯨꯅꯪꯁꯦ ꯌꯦꯡꯉꯨ ꯎꯇꯤ ꯑꯁꯪꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯃꯪꯒꯟ ꯎꯇꯤꯅꯦ ꯑꯗꯨꯅ ꯃꯆꯨꯁꯦ ꯎꯁꯣꯏꯒ ꯊꯥꯛꯄ ꯌꯥꯕ ꯎꯇꯤꯗꯣ ꯎꯁꯣꯏꯒꯁꯨ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗꯁꯨ ꯎꯁꯣꯏ ꯐꯪꯉꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯁꯨꯃꯥꯏꯅ ꯂꯧꯊꯔꯦ ꯑꯗꯨꯒ ꯍꯁꯕꯦꯟꯒꯤ ꯆꯥꯛ ꯊꯤꯕꯤꯔꯅꯤ ꯑꯩꯅ ꯂꯧꯊꯕ ꯎꯠꯂꯤꯁꯤꯅꯅꯦꯀꯣ ꯃꯌꯥꯝꯗ ꯁꯨꯝ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯌꯦꯡꯅꯕꯅꯦꯕ ꯂꯧꯊꯗꯁꯨ ꯌꯥꯕꯨꯗꯤ ꯌꯥꯕꯅꯦ ꯑꯗꯨꯏꯁꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯁꯛꯇꯣ ꯀꯨꯀꯔ ꯃꯅꯨꯡꯗ ꯂꯩꯕꯗꯤ ꯐꯖꯅ ꯎꯗꯦꯗꯅꯀꯣ ꯑꯗꯨꯒꯤꯅꯦ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯗꯣ ꯃꯣꯏ ꯅꯪꯕꯒꯤ ꯆꯥꯛꯁꯦ ꯆꯞ ꯆꯥꯔꯦꯕꯀꯣ ꯁꯤꯗꯩ ꯅꯪꯁꯤꯟꯈ꯭ꯔꯗꯤ ꯍꯣꯔꯦꯟ ꯆꯥꯕ ꯉꯝꯃꯔꯣꯏ ꯑꯗꯣ ꯃꯥꯗꯤ ꯁꯤ ꯁ꯭ꯇꯥꯏꯜꯗ ꯊꯤꯕꯤꯔꯣꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯤꯔꯦ ꯃꯌꯥꯝ ꯂꯣꯏꯁꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ